Akasbani Imphal, Wahengbam Rajesh na pau pajari, ahambada maruiba pau. Mamangaydi hauna mahuksagi chanabi amasung harauk tayambagaloy na Manipur ningol sakoba kumay pangtok nari. Kumay isina lakpada Mukhyamantri yaw na luchingba kaya na ningol singda yaipa pausel piri. National Press Day thorongga marilena na ngasi Manipur State Journalist Award yentok lagani amasung JDU luchingba Nitish Kumar tarelak suba oina Bihar gi Mukhyamantri oina ngasi wasak lauragani. Laibagashina malem gi laisat oriba COVID-19 gi mayokta punna amatoina lantheng lamdam sigi miyamna sakang narba miyoy kayana su lantheng asida mai pak na bagidamak Akasbani Imphal gi ipaw gi kutangda mipum kudimangna araiba thawong ahum face mask upa amaga putaruk lapna lainaba maimit amadi khutcha toina hamdoktuna tarutanan thamba apil tawri Manipuri film actress Uma Takhelambam gi apil Uma Takhelambam na miyambu khurumzari Ahanba maktada ningol chakobaga mari lainana ningol oibisingi maphamda yaifa paujel pijari COVID-19 laichat sandokpa hengalagliba asigi yenglaga aikhoi khudingmangna virus asidagi ngathoknaba tangai fadaba niyam ahum ngakna chetminasi yumdagi mapal hek tholakpaga face mask uppa kaubidaba mi amaga gi marakta foot taruki social distancing thamba amasung sapon amadi henwas sijinabiduna khutsa sengna hamdokpa kaubiroisi vaccine puthoktriba phawbadi sectionba haibasina khwaidagi pharaba hidakni haiba miyamna hena khangnaraba wafam asi ekoi khudingmakna ngakna chatminasi haijari miyambu amuk khanna khurumjari Housing mapung ba pau Mamangaydi hauna mahuksagi chanabi amasung harauk tayambagaloy na Manipur ningol sakoba kumay pangthoknari mabung mapasing na machi masel singbu sakawduna achamba khudol pibana kumay asigi mapungoy ba saktam oiri kumay asina lakpada Mukhyamantri Nongthomam Biren Singh yawna luchingba kaya na miyamda maruoina ningol singda yaipa paujel piri maki paujel Mukhyamantri na hai ningsingba thoktingay matamdagi ningol sing na mabung mapa amadi makoygi ahal laman singaga marakta nungsinabagi mari hena sesinhanaba kumay asi pangthokpani Mukhyamantri na hai kumay asi hana mitay sing na pangthoknaramba adu haujikti atay kanglup sing na su pangthoknare kumay asina kunay asida nungsi chanabagi mari hena sesinhanba oirasano Manipur Vidhan Sabha gi Adyaksha Yumnang Khemchan, Upa Adyaksha K. Robindro, Works Mantri Thongam Biswasit, Shiksha Mantri Wahengbam Rajesh Singh, Forest amasung Environment Mantri Wahengbam Niyomai, Consumer Affairs Mantri T.H. Satyabrata Singh, Social Welfare Mantri Okram Henry, Lok Sabha MP Dr. R.K. Ranjan, BJP Manipur Pradesh ki President S. Tikendra Singh, Manipur Pradesh Congress Committee, Manipur Democratic Alliance, Shiv Sena Manipur State Unit, United People's Front UPF, All Manipur United Club Organization Amukona Singbana, Miyamda Maruaina Ningol Singda kumay asiga mari lainana yaipa paujel pirakli Ningol chakoba kumay ga mari lainana Raijagi Fisheries Bibag na sinuna sahi kudingi pangthukpa ngagi mela Fish Fair cum Fish Crop Competition lisingani kun ngasi Imphal gi mapal kangjibung da pangthuklagani mela si Raija Sarkar na COVID-19 gi matang da piba SOP ngak na pangthukani ngagi mela ayuk pung 8 dagi hawgani mela si gi matang da Raijagi Fisheries Mantri Wahengbam Rajesh hai mela asda miyangi khudong chanabagi da ngagi mamang sahi da piba mamal dagi chada kun hantana yongani Maragas da ningol chakoba kumay ga mari lainana Imphal gi Khwaraman Kaithel ngarang ayu angan badigi hauna miyam na chikna chaina bangamdana pot lainari police na miyam control tawna ba hona bada awaba kaya mayok na baga loina na loudspeaker season na miyam na niti niyong ngak na pot laibay amadi yon na bakhangan ke Thawbal jila da sungarang dagi ningol chakoba ga mari lainana Thawbal Kaithel mahuksagong kanaki pot laiba lakpa miyam na mahuksagong krikik inaki ayu angan badigi hauna Kaithel asigi maruiba ima Kaithel natana atay dukan punamag hangki lambi da gari sapigi changsu hengatki Kumsi sahigi Manipur State Journalist Award Journalist Nipan da piragani Sanalaibaki Editor Ningombam Hemanta Kumar da Best Editor Award piragani Manasi ngasi Imphal gi nitai pa chutekta laiba DIPR gi Auditorium da pangtokpa National Press Day gi thoronga mari lainana yentokani COVID-19 laichat manungda media gi thodang amasung masina media da piba safu haibasda workshop amasu pangtokani thoromda IPR Mantri TH Biswajit Saru yagani
ताबिरिबा पाव सी आकाशवाणी इम्फाल देगिनी बिहार जेडीयू लुचिंगबा नीतीश कुमार मुख्यमंत्री ओइना ngasi nungthil wasak lorgani ngarang patna da pangthokbaya NDA gi apunba mifamna Shri Nitish Kumar bu NDA gi luchingbo oina yenaba leitna khankibani Shri Nitish Kumar handaki asi tharaga Bihar gi मुख्यमंत्री ओबा तारिक लक सुरे तार किशोर प्रसाद पु बीजेपी की लेजिस्लेचर पार्टी की लुचिंगबो ओइना खनकी मदुगी ममांगदा नौना खलबा जेडीयू की लेजिस्लेचर सिंगना नीतीश कुमार बु दोलसी की लुचिंगबो ओइना खनकी श्री नीतीश कुमार का लोइना माकी मंत्रिमंडल सिंहबु राज्यपाल फागु चौहान ngasi nungthil thabak paiba amasung aron bangakpagi wasak logani ngarangi NDA gi mifam aduda ngaksel mantri Rajnath Singh yauki mahang hai upamukhyamantri gi ming tapna loktokani akasbani paumin hai rajya gi cabinet khwaidigi yambada cabinet mantri 53 leiba yai maduda NDA gi mapang oriba Hindustani Awam Morcha amasung Bikasil Insan Party gi mioi amamam yaugani Manipur COVID-19 positive oiba apunma masing lising kunmathoi chanipan humudra mathoi sure राज्य की COVID-19 कमन कंट्रोल रूम नंगरांग थादोरप चेरोल अमगी मतुंगिना सैंपल लिसिंग अनि चहुम सुमना तरे टेस्ट तोबगी मनुंग मियोई चनी कुंथ्रागा मंगा पॉजिटिव ओइबा थेनकी राज्यसिदा हौजे फावबदा मियोई लाख अहुम लिसिंग मरफु तरुक चौंगा निफुनिथोई COVID-19 की दमक टेस्ट तोखरे अदुगा मियोई लाख मरी लिसिंग यांखै हुमदोई चमरी मरफुद्रा मापना स्क्रीनिंग तोखरे ngarang thobaligi miyoy ani amasung Imphal West gi miyoy ama laikhidabaga loinana license astigi siba apunma masing chani kunmathoi sure Imphal ngasi phongba pausi singi maroi pauk singi damak haujik Maibam Dwijamani leire Dwijamani Thagasari Rajesh Chief Minister Nongthomam Biren COVID-19 positive oire haiba ningol sakubaga mari lenana nga gi mela ngasi pangthokani haiba irang thong sei sigi December phawbada saba loisingani haiba pauna Imphal ngasi phongba pausi singi maroi ba pawaina phongnari Chief Minister Biren COVID-19 positive oire mioi sani tara humdoi nauna positive oiba thengnari haiba paw People's Chronicle da banner headline totuna phongli pawasi Shanghai Express Manipuri da su banner headline tawri Chief Minister yauna mi sani kunthra manga COVID positive oikre positive oiba nupa ama laikhidra haiba suna pungna phamda ahan headline totuna phongli Chief Minister N Biren COVID-19 positive oire mioi ahum laikhidaba masing sani kunmathoi sukraiba paw hialan paw amasung naharol ge thaudang da ahan headline totuna phongli pawasi sanale bagda su ahan headline tawri CM Biren COVID-19 positive oire nauna mioi sani kunthra manga positive oiki ahum sikre haibasuna Isel Express ki ahan headline oiri pawasi Morning Bell da su ahan headline totuna phongli COVID na siba masing sani kunmathoi sure haiba pauna Shanghai Express English ta ahan headline tawri athing ba leirabasu Diwali gi numidang da Imphal sor bambola makhona nin khi haiba paw Imphal Free Press ta ahan headline tawduna phongli Ningol sakubagi kethel singda miyam tinba hengalagli ngagi melada mamal hanthabada Farmers Welfare Association yaningdri haiba paw irei bakta ahan headline tawduna phongli ngagi melada ngahi atekpa phangangadori haiba paw sanale baki ahan balamai da phongli Tongzai mari lambigi irang turel mathakta saba irang thong December phawbada loisilagani haiba paw naharol gi thaudangda ani sobe headline tawduna phongli Mahiroi sing semada van driver sing su asoba thaudang lauri haiba MLA Joy Kisana phungdokiba wafam Isel Express ta ani sobe headline tawduna phongli Joy Kisana thangmai ban kendra gi school van driver sing da lupali sing manga pik raiba paw pungna phamgi anba lamai ta phongli Pawasi Shanghai Express Manipuri amasung naharol gi thaudangi anba lamai da su phongli National Press Day thoramda Manipur gi pawmi nipan da State Journalist Award piragani haiba paw Morning Bell gi ahan balamai da phongli pawasi Shanghai Express English ki ahan balamai da su phongli Surgical mask lenung da tumhanbada sahi samri yankai sangi sizinaba loiraba face mask na haksel da asoba singnaba oire haiba paw sanale bakta ani soba headline totuna phongli Rajesh Thagachari Dwijamani loisilapada COVID-19 dagi ngakthoknaba face mask upa phut taruk lapna leiba khutcha amadi maimi taru tanan thamba haiba achamba thong ahum asi ngakna chatpinaba amuk hana ningsingjari aroibada maroiba paw mamangai dagi hauna chatnabi amasung harau tayambaga loinana Manipur da ningol chakhobogi kumai pangthoknari kumai asina lakpada mukhyamantri yauna lusingba kayana ningol singda yape pawjel piri National Press Day thauranga mari lenana ngasi Manipur State Journalist Award yantholagani amasung JDU lusingba Nitish Kumar tarelak suba oina Bihar ki mukhyamantri ona ngasi wasak lauragani paw loijare